Leitan Pokpigi Sadu Tampak Lokonda Maitei na Low Koiba Horpada Yamlam Kuki Sing Kumtaraktuna Nungamadi Nauri Kaptuna Landara Kre. BJP Manipur State ki Wangangloi Lamzathang Haukipna Su Agreement Chana Handana ba Prime Minister Madi Union Home Minister da Ai Bicherol Piduna Taksin Kre. Manipur thokliba pamdaba irang asigidamata aikhoi gi thodang sing chapchana loba tangai fadi haina MP Bimol na haikre. Amasung the Great June Uprising Day gi thoram pangthokna na balup kaya na ngasidagi sem sabagi thabak paikhat pa hokre. Kurumjari ISTV News ta taram noksari. Hauzi Pau Masakai na Pizari. Imphal East District ki Sagolmang Police Station na konba Leitan Pokpigi Sadu Tampak Lokolda Lawkhoiba Horakpada Yamlaba Kuki Kumtharaktuna Nungamadi Sairongna Landara Kre Law Pari Kun Hena Kuki Singna Law Panba Hokibadagi Security Force Singna Ngamkhay ama Yatlaga Maitei Singna Law Uba Yagani Harabasu Ngak Senbagi Thabakti Paikhatabana Changba Yadana Lerakpadagi ngasi BSF personal mari romna escort tawraga tractor ahum low khoiba horakpada yamlaba kuki kaya kumtharaktuna low khoiba yaroi haiduna thinglaki low khoiba thinglibasing marakta nongmai paiba yaudrabasu meter chamarom thapna khulai matik chana paiba camouflage set pa kuki kaya uki haina thodok adu ahanba thengnabasingna fongdoraki wafam adu Sauthoraktuna Tongan Balaikai gi mioi kaya changshilakpadagi police na tear gas kaptuna nakal ani khaidoknaki kuki singna kablakpa sairongna mioi kaya asok apansu nangki hiramasida paudama lobise Hauji ekhona leiriba mafam ase Imphal East District ki Leitan Pokpi Sadu Tampak hana khangnaba lokon asidani ekhona leiriba mafam ase lokon sigi aroiba pangkhai nate sigi wangwanda ju law pari kun hena lei haiba lokon sing adu hojikti kuki na law usangibna maram urkanda law pengba yabagi condition lei adubu tunglu uriba pali asigi wangmadagi leiriba security singna changhandaba amadi ase BSF ka loina na khunja singa haima mafam asida law khoiba lakpa matamda kuki khun asidagi kumtharak laga hariba lokon asi law khoiba yaroi makhoi gini haidana claim toksalakpa madudagi akhoi achau irang ama thoktana khunja ani gi marakta sairong kapna dana nung langna dana tawdagi tongan ba force ki mioi kya laktana ngak senbagi thabak tawri Khunja singna hangaiba wafamdi mitai singna law ujage habidana akoi permission ju lawr kanda akoi law khoiba la akanda kuki singna thingma matamda yengdana leiba amadi mitai singi law oriba law pari kun hena sigi manungda changhelaga leiriba je hojik law palaga leiriba sida makoi kana gi ayaba yarga uhan bano amadi mafam adu kuki gini haiduna kamai traga makoi de pi gibno haibo wahang se hangai BSF ta khoi permission nimit mangani gi mamang de lawjaraga ngarang khoigada budusu chawbola kanina pidre ngasi khoiro haidana khoi pungni pan makhaida yumdagi thole eraga phamjida thabak suba hauhi khoi BSF personnel manga porai aduga sector ahumaga aisaga mari je khoi khoiba haujabani hauba kansida moi kuki mayam ama sida phamle me kuki je phijang khai muktang kenare ade sibajing na somda injala gan tawaina moi ju khara puro khara tanthok piro akhoi ju khara tanthok ipa ipugi haktak tagi tu lakhong ama seliji sibau je khoi moiga boundary ni aduga akhoi gi lawde son pari kun mulai pan ba loigre akhoi somji de akhoi ju palagena sibaiga hainaraga noina ayaba piraga khoibani kusida khoiba junate haina khoi haijare aduga moina hekta chida khoiba yaro adu tawa yaro nung na thajalakpa ai khoidi ta sengna haraga je shanti pami adubu mangkhoina tawribasi sigi khunjida ngasai nongmai paibase hoi ui ubu nongmai phade moida power pide haidana akhoi da tasengna BSF singna phajana thamoi singna yengbiraga di akhoi karsu sumaina warningai leitabani adubu ngasi ma khori baji ko akhoi akhang kanmam bagi akhoi na iramdam ni khalbagi ki ai jagabu na khallaga akhoi siruju ki da bagi khoi bagi warni ate di khoi banga moi BSF sina hana mathang ngakibda karimta tona thokib leite hantak leiriba BSF se moina si leirakpa matam dagi ngasi di kuki jingna kumdaraga law khoi ba changba yadre kuki meyam jina tawri bu kapak po khoi meyam kano de thampu
ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯇꯧꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯕ ꯍꯥꯏꯁꯦ ꯂꯝ ꯑꯃꯅꯤ ꯈꯛꯇꯅꯤ ꯃꯣꯏꯒ ꯈꯦꯠꯅꯔꯤꯁꯦ ꯀꯨꯀꯤꯈꯩꯁꯤꯒ ꯑꯗꯣ ꯁꯤꯐꯥꯏ ꯃꯌꯥꯝ ꯃꯣꯏ ꯊꯣꯝꯖꯤꯜꯂꯒ ꯃꯣꯏ ꯇꯧꯕꯤꯕ ꯀꯩ ꯀꯥꯏꯒꯦꯕ ꯑꯩꯈꯣꯏꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧ ꯎꯕ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯤꯀꯤꯝ ꯂꯩꯕ ꯅꯠꯇꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯗꯅ ꯂꯩꯕꯁꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯤꯗ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯅꯤꯅ ꯈꯜꯂꯦꯕ ꯉꯁꯤꯒꯤ ꯑꯃꯨꯛ ꯇꯧꯔꯦꯗꯅ ꯍꯌꯦꯡ ꯃꯊꯪ ꯈꯤꯇꯪ ꯇꯧꯔꯒ ꯁꯝꯄꯣꯛ ꯑꯣꯏꯕ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯣꯛꯑꯦꯕ ꯖꯒꯥꯁꯤꯗ ꯉꯥꯛꯄꯤꯔꯤꯕ ꯁꯤꯐꯥꯏꯁꯤꯅ ꯂꯧꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯅꯤ ꯁꯨꯔꯦꯕ ꯎꯔꯛꯇ꯭ꯔꯤꯁꯦꯀꯣ ꯎꯗꯕꯁꯦ ꯃꯣꯏꯗ ꯀꯌꯥ ꯍꯥꯏꯖꯔꯦꯕ ꯑꯩꯈꯣꯏꯅ ꯂꯧꯁꯦ ꯑꯃꯨꯛꯇ ꯈꯣꯏꯖꯒꯦ ꯉꯥꯛꯄꯤꯌꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏꯕꯗ ꯃꯣꯏꯅ ꯅꯣꯡꯃ ꯈꯣꯏꯁꯤ ꯅꯣꯡꯃ ꯈꯣꯡꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯌꯩꯊꯣꯛꯑꯦꯕ ꯑꯗꯒꯤ ꯈꯔ ꯆꯪꯉꯦ ꯑꯉꯥꯡꯈꯩꯁꯦ ꯁꯥꯎꯅꯤꯡꯉꯕꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯕꯁꯤ ꯌꯥꯔꯛꯇꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯁꯤꯐꯥꯏ ꯑꯃꯅꯤ ꯊꯥꯗꯣꯔꯒ ꯑꯃꯅꯤ ꯉꯥꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯌꯥꯝ ꯍꯨꯞꯇꯣꯔꯛꯑꯦ ꯅꯤꯄꯤꯌꯣ ꯅꯤꯄꯥꯋꯣ ꯄꯨꯂꯞ ꯍꯨꯞꯇꯣꯛꯑꯒ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯅꯦ ꯁꯤꯅꯦꯕ ꯑꯗꯨ ꯁꯤꯗꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯩꯇꯥꯝꯄꯣꯛꯄꯤ ꯂꯧꯅꯦꯕ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤꯅ ꯉꯥꯛꯄꯤꯔꯤꯁꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦꯕ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯃꯣꯏꯗꯤ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏ ꯀꯥꯞꯄꯛꯄꯅꯦꯕ ꯑꯗꯒꯤ ꯍꯦꯛꯇ ꯍꯧꯅꯔꯛꯄ ꯏꯔꯥꯡꯅꯤ ꯕꯦꯁꯦꯞ ꯑꯆꯧꯕꯁꯦ ꯃꯁꯤꯁꯤꯅ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥ ꯁꯥꯟꯅꯕꯤꯔꯤꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯈꯨꯟꯖꯥꯁꯤꯡ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯈꯨꯟꯖꯥꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯃꯣꯏꯗꯤ ꯀꯣꯀꯤꯒꯩꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯅꯐꯨꯗ ꯑꯣꯏꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯣꯀꯤꯗꯨꯅ ꯁꯤꯐꯥꯎ ꯄꯨꯊꯣꯔꯛꯑꯒ ꯊꯝꯃꯒ ꯃꯣꯏꯅ ꯁꯤꯐꯥꯏꯗ ꯏꯟꯕꯕꯨ ꯃꯣꯏ ꯃꯅꯤꯡ ꯍꯜꯂꯦꯕ ꯁꯤꯐꯥꯏꯗ ꯀꯣꯀꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯊꯣꯛꯂꯒ ꯄꯥꯏꯔ ꯏꯟꯕꯗ ꯃꯣꯏ ꯃꯅꯤꯡ ꯍꯟꯗꯩ ꯍꯣꯠꯅꯔꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨꯅ ꯆꯠꯂꯣ ꯕꯦꯛ ꯍꯜꯂꯣ ꯍꯥꯏꯕ ꯉꯁꯥꯏ ꯑꯌꯨꯛ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯄꯤꯔꯛꯏꯕ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛ ꯃꯐꯝ ꯂꯦꯡꯗꯅ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯂꯧ ꯎꯕꯗ ꯑꯄꯟꯕ ꯄꯤꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯒꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯧ ꯎꯕꯗ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯅ ꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯆꯍꯤ ꯑꯍꯨꯝ ꯍꯦꯟꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯠꯇꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯃꯛ ꯁꯤꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯍꯪꯉꯛꯏ ꯅꯅꯥꯎ ꯊꯧꯗꯥꯡꯒ ꯂꯣꯏꯅꯅ ꯄꯥꯎ ꯇꯝꯖꯔꯤꯕ ꯅꯤꯡꯊꯧꯈꯣꯡ ꯁꯅꯥꯖꯥꯎꯕ ꯃꯤꯇꯩ ꯁꯗꯨ ꯇꯝꯄꯥꯛ ISTV ꯅ꯭ꯌꯨꯁ BJP Manipur State ki Wangangloi T Lamjathang Haukipna Su Sanahandanaba India ki Prime Minister Masung Union Home Minister da ib Cherol Pisinduna Takshin Kre Cherol Aduna India Lengaka UPF KNO ga Suspension of Operation Agreement Taunari Badu Kudakta Chanahandanaba India ki Prime Minister Narendra Modi Amadi Union Home Minister Amit Shah da Pisin Kibani Cherol Dudasu agreement asi makhatana sangdokpa tarabadi Manipur da tangdu leitadaba phibam ama mayok narakani hairi lisingani kulhumdoi gi mege tang ahumdagi thorokiba Manipur gi rang asi hauzik fauba lakshin bangamdabagi miyamna penadaba amadi central government da thajadaba kaya leiribani mahaki pisinkiba Cherol aduna su agreement asi makhatana sangdorakpa yai haibu wafam laklibasi nungnangba phongdokli asiguma warebasina Manipur gi territorial integrity amasung constitutional identity da akaiba kaya pirakani hairi Indonaga ceasefire da without territorial limit haibu wafam yaukiba dudagi lisangani amada June Uprising gi wafam thoktuna mioi 19 gi punsi manghan kibani haina ningsingki Thaudoga du thokiba chahi kunmari mapung pharakpaga loinana karigumba su agreement asi amukhana sangdokpa tarabadi lisingani amada thokiba thodok adugumna paksanna tangdu leitadaba phibam amada mayok narakpa yai hairi Su agreement asi khudakta chanahaloidabani Ministry of Home Affairs ki maikaidagi su gi chana kanglon sing sapsana ngakna sathan bangamdrabana effective oibangamdabani Manipur gi chingilamda violence thokaliba insurgent group sing asi lakshin bana ahan bathabak oigadabani Hairiba group sing asi militant ama oina chapsaba thabak laukhatkadabani haibu wafam sing mahakna Prime Minister madi Union Home Minister pisin khiba Cherol aduda yauri Manipur da thokliba pamdab irang asigidamakta aikoi gi thodang sing chapsana loba tangai fade haina thauram amada MP bimol na haikre magna makhata na haikibada MLA na tawgadaba CSO amana tawgadaba amadi public sing na tawgadaba thabak kaya du chapsana launaba tangai fade ngasi Manipur bu thugaina na basiliba manunggi amadi mapangi force punamak masak khangna thengnaba tangai fade Haunagani haigi badu thabakta onthokpa hauba oina lawrakpa khongthangni haiki
Leisa lising asibaw saydang naga relief camp ta leini haibasina takpudi Manipur normal oidri hanagi sagaran pusida hanjandri bawba akoi da sinna rakliba Manipur bu thubai gi hona rakliba manungi khuraki ina lai sabu oibi ai mapan dagi changak pamito na oibi ai anima akoi mayuk na ba haibasi kaw da bai ana Manipur yang nasi thengali bi irang sida koi na ugada bi mana pangthok ba MLA na tawda ba mathau MP na tawda ba mathau masak khamba changi amasung khangi ba mai magi mathau dang do pangthok ba machangi aduna tana miwang da karim kathaina dana ngang bagi hauna lonchet yaw da ba mama gi opa laga ngang bagi hebche Manipur yang kan na tokhlak gi mami yam chawna tai mase Manipur gi khunai gi khoi gi son ba akhoi bo mai thi ba oigada ba adugum ba lamchat chajat amani haibasi ai miyam da amu anna nexing jani Lakliba June tara nipan da pangthokadoriba the Great June Uprising Day gi thoram mangwainana thoram asibu luna nana amasung mapung phana pangthoknana ba pandamda tungan lup tara marina sit sengbagi thoram pangthokre sit sengbagi thoram atu da ipsa pandam akom ERDO andok ipak kil MIKL CLK SWA kanglamai KSA loya lup amasung akshil gi maruoi ba miyoi sing yauna thomi kaya sarugya ki Thoramadu da thoba tara nipan gi aroi ba yata phamoi ki baning sing kubambu takthok chamthok paga loinana akoi ba mapham sing sitok singdo ki sarukya ki ba yumnam sa Dilip Kumar na lisingani amada thoki ba jun tara nipan gi thodog asi Manipur gi puwari da yamna maru oi ba numit amani numit asina Manipur gi apun ba gi saktam kaidong da kai ba yaroi haibasi utkrabani aikoi miyam na su asigumba yamna maru oi ba numit asi ningsing ba mathau tai haiki Magna Makatana Lakliba Juntara Nipan the Pangtoka Doriba Thoramasi, Mapung Pana Pangtupa Yananaba, Lup Tara Maria Sinamating Pangbani, Miam Puna Thoramsi, Sargyaminasi Haiki. Asida, Manipur State Assembly, building my Jackini, MLA in quarter, minister in quarter, one of the political parties in the Punamang Boko Togan, the Masina, my Jackini, Aduna, Odo, Mona Tukana Vidamata, I can say, Mona, Masikan, Masiki, in the Jacona, Masin, Prime Minister Narendra Modi ngase ayuk Cyprus, Canada amasung Croatia gi damakta khongshan khre lisingani kulhum doigi me thadagi ngase gi khongchat asina Modi gi kunthra manga suba mapan khongchatni asaguma khongchat asigi damakta di mahaki energy excitement amadi enthusiasm pumbalei adubu Manipur miyamna wari ba shauningliba kaya asigi di mangonda wakhal changba ngamdrabra haina Congress lusingba Jairam Ramesh na hangli Jairam na mahaki social media X ta thagat pa warol amada lisingani kulhumdoi gi me ahumdagi ngasi fawba Prime Minister na state asidagi kanagumba miyoi amataga unakidri Manipur bu lumna lawdaba Prime Minister gi thawong asi laibak thibani hairi Manipur da haukiba pung kun mari gi manungda sample tara manga test to bada miyoi manga COVID-19 positive oiba thengnare ngasi nauna positive oraklaba miyoi manga adudi Imphal West gi manga ni haidi hojik fawbada positive oiba apunba masing tara humdoi yore World Environment Day ge thorom Manipur Adventure and Allied Sports Institute Masi Kairao Madi Lalambung da leiba Image of Manipur ga punna khusam naduna Masi Complex Kuman Lok Kairao Imphal Iski akoibada uchara sing thaduna pangthokre thormaduda wild animal in its habitat amadi senior category gi oina Bit plastic pollution haiba theme ani asida angang singi layek pa sangdam na baga loinana World Environment Day ga mari leinana photo contest amasu pangthoki Yengkhom Sanjipna aikoi miyoiba khunai na World Environment Day ge thoram paktukna na pangthuklibagi maramdi miyoiba khunai aikoina malem imada tawruba asoiba kaya adugi damakta lale haijabani haina lawi aikoina sigumba World Environment Day ge thoram chahi khudingi tawrubasu ainga sagi khaldi ahongba mat lakpu ude henadum sabagi chang nongma gi hengalakli hojikti aikoi ge asoiba isa na khangjaduna makhata na mahusha lairembida akaya toi pibagi thabak ngasidagi leplasi haiki
उमंग वामंग योखत्पगी हैनबी थमसी उवा लेप्तना थाजनबगा लोनना मपुंग मरै फाना हिंगहननब होनसी महौसा लाइरेंबी इमागी तंपाकता अमोरकाई प्लास्टिक चिंब पोलमसिंग लंगथोकपगी हैनबी थादोकलसी मसी खक्तना मियोइब खुनाई अखोइना महौसा लाइरेंबीदा लालुरिबा अदुगी लमन सिंब ओइरसी ngasi अखोइ पुन्ना महौसागी अकोइबगी फिबम खंगमिनबदा अमसुंग कनमिनबदा पुन्ना सरुक यामिनरसी हाइखी environment da koi mahuksa lai ri da koi bu sembi sabiri ba land water amasung nuksi da koi yari ge motion dana ba koi na tawru activity ja sikatan di kanna ba gidam da koi myam se kitang aware women se kitang gyan tar women se senior advocate sarang them sarungbam zain singna lekidabagi taramari rak shuba ningsing kumon ga mari leinana rule of law haiba hiram da seminar pangthokre S Zain Singh law firm na sinduna tera kaitel da leiba destitute children home da pangthokiba seminar adu ga mari leinana S Zain Singh law firm gi maikai dagi destitute children home da leiriba angang sing gi chana thangna ba polam sing mating pangki seminar adu ga mari leinana S Zain Singh law firm gi founder advocate ngangom jotindra luwangna S Zainta lisingani amagi jungi tang tara manga da masagi chahi yankai mapan suba matamda khanghodana anaba mana maramoiduna leikidabani mana leikidraba matungda mahakpu ozaoina ningjaba logi maramda tamjarakhiba singna S Zain Singh law firm semgatlaga sahi khudingi leikidabagi ningsing kumon pangthoklaga lakhibani haiki mamangi chahidagi farmersina lamdamsida leiriba issue sing asi yenglaga tangai fadana mateng mathau tabasingda mateng pangba madi lo karino haiba खंगल लगा लोगी मथक्ता कनामत लेते लो खंगन चलबदी लेबाग से याइफब ओइगनी हाइबगी वाखलोंदा रूल ऑफ लॉ की मतेंगदा मतांगदा खंगन बगी थबग से चथरकपनी हाइखी इशाना ngасidi kaiguma laibak thibadagi agi gurusina ina mai makhada khoina junior wana nakpa matamda even akhoi ma laida matum dagi laibak chiba haiga daga dugi situation marakuda magi thambirami ba case mayam singulunena akhoi ngasi agent lo farm ase akhoi nauna shamjare raga akhoi ngasi sumba thoram sing je akhoi pangtok charakpani aduna sumba thoram sing je akhoi matang matang sahi oina 15 June sidadi magi mark of remembering akhoi oina adum pangtok jege akhoi khanse National Surgeons Day lisingani kun mangagi mangwaina na pangthokba National Surgeons Week ki manungchanna one surgeon one free surgery gi makhada lemna mioi kunthra rom surgery tauki haina Association of Surgeons of India Manipur chapter gi chairman Professor N Somorjit na phongdokre wafam asi ngasi Association of Surgeons of India Manipur chapter amadi Indian Medical Association Manipur branch ka pulaga pangthokpa National Surgeons Day 2025 ki thorong ga mari leina na phongdokibani lamphel patla iba Indian Medical Association Manipur branch ki hold pangthokpa thoram aduda Professor N Somorjit na ngasi India pumba da pangthoknari ba National Surgeons Day lisingani kun manga gi thoram asigi mangoina na June gi tang 9 dagi tara mari fauba National Surgeons Week pangthoktuna cycle rally one day free surgery OPD one surgeon one free surgery free laparoscopic surgery voluntary blood donation camp amadi Association of Surgeons of India Manipur chapter gi members sing yoiba master health checkup na chingba sing pangthoki maruoina thoramsi surgeon sing asi pullaga miyam da piriba service sing asi hena phagat hanabagi matangda maruoina khananaina ba amadi miyam da awareness pinana bagi pandam da pangthokpani Manipur da ngasi surgeon doctor chani muk leirabasu leiriba Manipur gi population ga yengnabadadi surgeon gi award pa leiri masi kokhanana ba Manipur da leiriba medical college Janims Rims Siza hospital da PG course surgery asi masing hengat handuna hojik chahi amada surgeon kun kunthra muk thuklibasi hengal aba matamda district hospital khudingmaktasu health care gi facilities singda hena phaba oigani haiki surgeon amaga karamba doctor ga haibagi adu madi lejade adu akoina World Health Organization dan doctor patient ratio doctor nurse ratio haiba mayam amadi lei adu akoigi surgery su adu mati akoigi surgeon sing se Manipur dagi masing se hengal agadi akoina akoigi awana taraba surgery ki casing surgery ki treatment tawda darkar laiba sing se hena mapung phana oirakpa oigani haina akoina khanjaraga masing mayam si koi tamna ba encouragement also koi kasida asing keno asida koi patok chadani
ꯑꯩꯈꯣꯏꯕꯨ ꯀꯨꯀꯤꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯂꯒ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯁꯤꯡ ꯃꯔꯅꯥꯏ ꯇꯥꯍꯟꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯏꯁꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯔꯥꯖꯦꯟꯗ꯭ꯔꯣ ꯕꯣꯏꯅ ꯉꯁꯤ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯀꯨꯀꯤꯁꯤꯡꯒ ꯊꯦꯡꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯟꯐꯝꯁꯤꯡꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯊꯧꯕ 10ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯦꯟꯁꯟ ꯄꯤꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ Makeng Dulai Thabi Jilla Parishad ki member M Debaratan, Haraurau Tangkham GP ki chairperson T.S. Indra Kumar, Uyumpok GP ki chairperson K Ibungobina Chingbasing saruk yakhi. Thoram adu apunba Khundrakpam Kendra Tengbang Lupna tongan lanfamda laikhidraba Khundrakpam Kendra dagi athoba 10gi lehoriba imung manungda thagi oina lupa 3,000 gi pension piba hoki. Saruk yakhibasingna minute ani tumina leptuna laikhidraba athobasing dai kai khumnabasu utki. Tauramadu kamari lenana isamgi hanagi president N Rajendrona makha takhibada kukina mitaida khanghodana landarakpa horakpada hana khulai karino khangdaba miyoi kaya thoraktuna kuki sing thengnaki kuki ga mayokna balanfamda athoba kaya thawai thaki makoina thawai thakiba duna hinghori bai khoida thauna pokhanduna ngasidi kuki na henjinba ngamlaktabani aikhoigi furup kananaba thawaina pontha pikiba athoba ayamba lairaba imungi miyoi singni makoigi lehoriba imung manungi kainabagi awaba khangbagi mathakta yumgi panjau suram basingna leikhidabadagi hanadagi hena lairabagi awamaisha khangba thengnarakhi leibaki damakta purupki damakta thawai thakraba thobusingi imung manungda lehoriba aikhoina angamba mateng pangpham thui lekai gi thakta kendra gi thakta mana ngamgadaba mawongda tengbang piba hogdokpu oina Khundrakpam Kendra ge athoba 10gi imung manungda pension piba hobani haiki atai kendra ge athobasingsu magi kendra gi miyamna tengbang pibiu hairi Landa sokko ko Facebook da thagale bu layeng bi ona almana sori do kari no ai khoi gi idam kan mai netro mai dei kan mai netro thola kan da hopsan yor kan da mana Facebook thagale aduna makhoi sina kari gumba mathwai ka thoga salam draba khoi sagomang leram ki gadran bukhau leram gadran ya ta khane sin ni dam bo pi huji iran thoi bi dam bo pi leram gadran leram maroi be khoi aduna makhoi ji gi thonga aduna ngasi tawki base simang na maram warga akhoi ngasi ingna chingna leir kan da akhoi Manipur hai ba do kanung ami ba akhoi khara khengna bo ngami base makhoi dun thawai thaki buna akhoi thongna ma makhoi na hapi ram duna akhoi thongna le honi aduna tangai phadana makhoi akhoi gi marak da pusalakanda magi le hol be sa sing magi imung manung do akhoi amatane hadana nungsi sanana nong sana akhoi leiriko habi wakal do makhoi da kahundaba puna saminai himinai habi wakal do puna akhoi ona jabani PMGSY gi makhada Sagang Sugnu Road ki Laingobi Dampi gi kilometer 5 muk sang balambi asi district level Disa committee gi mifam amada member secretary su riba disi Bisnupurna mari lenaba singda mapung phana athubada sembal loisilagani haina monitoring committee gi chairman su riba Inner Manipur gi MP Dr Angomsa Bimola Koizamda Thazaba Pikrabasu Lambi Paring Asigi Mapam Karada Pibam Tina Leramba Madi Black Topping Amata Togdana Leramba Ubada Disa Committee ki member Khangembam Romesna Mari Lenabasingna Yamna Atubada meeting Changbiu Hairi KS Romesna Makata na Ministry of Rural Development ki Santang Makada Kumbi Esigi Laingobi Amadi Saikot Esigi Dampi Samnariba Laingobi Dampi Lambi Semba Horam Labasu Ministry na Piriba Matam Helaba Fawbada Loishindana Lairikibagi Matangda Monitoring Committee ki Chairman Suwariba Inner Manipur ki MP Dr. Angomsa Bimola Koijam Yauna Sahi Esigi Mars Kunmatway the Pangthok Pamipamamada District Level Disa Committee ki Member Secretary DC Bisnupurna Lambi Asia Tubada Mapung Phana Loishil halagani haikibani adubu ngasidagi tha manga muki mamangda MP MLA ke Ranjit yauna yengshinba lakibada leihoba lambi gi phibamdagi ahongba mat leiramde lambi paring asigi mapam kharada WBM gi nung phawba leitaba yaure lambi sembagi matam loiraduna maintenance ki period matam asi phawbada black topping amata tawdana leiribasi mari leinabasingna athubada miryeng changbiu haiki hai lambi si athu matam da pai praja mayam da khusindani hai ba tha da ba pai disa committee ki member secretary viriba Bisnupur district ki disi masamang na honorable MP da tha da pi grabani akha ta badi mai ni bo authority amadi mai na ba koi monitoring committee member sing na sida puning hena changkin binaba hai na ai district thong da mayam ki RPI Athwale gi Vice President amadi spokesperson su wariba Sapam Kanglai Pal gi mateng galona na khwai
ihul foundation na manipur gi chahi ani hena satharakli bi rang sina maram oraga relief camp te leiriba amadi lan asigi chaitheng nanglaba mahirui singda tha ahum sumna satharakpa computer literacy program amadi spoken english class ngasi khwai ihul foundation gi office one leiriba sapam kangleipal gi nongada da leibi yumda loishin khre Thoramadu da RPI Athwale gi VP Sapam Kangleipal Pungdom Bam ZP gi Hanagi Pradhan Irungbam Rabi Shum gi President Soraisham Yaima Computer Literacy Program gi Sintakloi Yumnam Bikramjit amadi Yumnam Deskapina Athoba Mitungoi ki Computer Literacy Program amadi Spoken English Class ta saruk yakiba mahirui singda certificate singsu yenthoki loinana course asibu mai pak na bokhona bada sobo thodang lawrakhiba oza ani dasu asamba khudol piduna pungning thogatki thoramaduga mari leinana RPI Athwali gi Vice President Sapam Kangleipal na lamlai esida gram panchayat manga leibagi manungda takhel sanjenbam GP amadi nongren chingnung khok GP ani asi lenga ki mahiluisang leitabaga pangkhak oire loinana SC hauzik matam ga chunaba lenga ki mahiluisang leitre chaukolamjel yawba ngamdraba mafam ama oire haiki Ekoi sidaida menteri mayam leigre minister mayam leigre ado ekoi sidaida hauzik any competitive fiber kenomada ekoi chakke haiba matamda mafam sidaida madugi coaching to room wagera natraga magi career guidance hagera adu amruk leike si anak pamde hona gadam se kana no har kadi angamba mi du hona gadam deba leiba akoi gi sen paiba mayam mana natraga angama thungsing na towiba kai kai ge Amaramda Thoramadu da saruk yakiba Socialist Student Union of Manipur Shumgi President Soraisham Yaimana Shumna Sapung Lakpa Matamdagi Manipur gi Sotana Ladiba Mahirui Singamadi Education System Bu Apaba Maikai da Purokpang Amnana Bangasi Fawada Hona Duna Lakli Makatana Shu Hona Kigani Haiki Sotana Ladiba Mahirui Singna Lyric Ningtina Tamduna Mai Pakpa Mi Amumam Oinana Bahona Minasi Amadi Karigumba Mahirui Singna Shumgi Mating Matau Tarakpada Shumna Angamba Takta Mating Pangnana Bahona Gani Haina Su Fongdoki University hek sapung lakpadagi hona lamlai ke residensida leiriba mahiroi singi khudung chadaba mayam singse khoi thenanabagi damak amadi khudung chadaba singdo khoi ngakthok nanabagi damak ngamnanabagi damak khoi university na maruoiba thodang lawrada lakchai habasimasu khoi tinbiri bangasigi mahiroi singda khoi university da thamjage Hazin kiba miyosing condition amata yauduna thadu makata na lan siga mari lenana kanagumba mata phaba punba yaroi aikoi santi pami stop divide and rule policy khudakta Manipur bu hanagi normal sida hanjil halu haiduna thasigi tang mapandagi ningthokong kaithelda ningthokong municipal council gi ward number 14 amadi Gram Panchayat ki manungda leiba club amasung CSO singa apun belob ningthokong protection committee ningthokong women wing amadi chingtam lising loop ningthokong apun khusam naduna satharkiba khuthang chara henbagi khongjang ngasiga thana numit 3 ni sukre ngasi numit 3 ni chanbada ningthokong manungda dukan phamli nupa sing khaktana saruk yaduna khuthang chara henbagi khongjang changshin ki Khuthang chara henbadu da saruk yakiba ningthokong protection committee ki president suwariba Laishram Gaurogopal na Hokiba Kumza Lisangani Kulhumdoigi Me Humdagi Satarakiba Manipur da Thukliba Lan Asida Arambai Tengolgi Isai Nausing Makoina Laurakiba Thodang Yum Puzaramba Sinfam Kayada Luptuna Lejaramba Samjarba Mioi Kaya Imaliba Kaibeyade Manipur Kandabayade Haiba Wakalonda Utup Watup Kaktana Kuki Singalan Tengnarakiba Tengoloi Shingbu Paba Punba Satarak Paibasi Mitei Kunaibu Matananaba India Langak na Satarak Pathongi Haina Laudabangam Haiki Chahiani helaklaba lalasina ngasidi Meitei Singh hingnabagi lambi ojaramba sinfam kaya atopa phurupna sinkiduna Meitei Singh shupam nompham khangdana hingnanabagi lanphamda awaba mayok nahaliba shishu lalasina ni lauba yadana leiriba lofam sing lauba yananaba ngakshenbagi mahutta bazarda leiriba Kulakta Central Forcing ngak sheliba si khudakta chingkhong chingyada ngakhanduna lau uba yanana basingedabani loinana atubada popular government ama semduna tangdu laitabu Manipur mu ehendriba phawba khuthang chara henbagi khongjang asi leptana makhatana sathakigani haiki
PR leiribasinasu karimta afaba purukpa ngamde aduna hana leiriba Manipur sarkar asi athuba matamda makoigi mot manataba sarkar gi oiba sahi ama makhai ani tang ngairabasida makoigi mantri munabata sarkar sema ngamdabado prajalan loina ujai madu mantri khaitang kathoknaraga khaitang thamoi chauthuraga athuba matamda mara chepa sarkar ama sembiu haidana vote ka khraba MLA oibiriba kendra gi MLA singdasu apin tawjaba loina na athuba matamda Manipur sarkar sembiu wariba punamakpu athuba matamda janaba ma poroktuna aikoi punamakpu aki khang leitana satuk chen janba amadi ing tappa ma progna ba hona bi haibasi asi mayamda thamjage Rambai Tengol gi thomi phaba yaning de fakhiba eti thadu makhata na khulngak ba eti phaba yaroi eti lona yadaba lup amanate eti da maral pisin ba yaning de haiba play card singba sing paiduna wakat mi pham kre Manipuri ma mayai koibi ningthaujam laikai nupi eho marup nupi khunai lamjing maira lup lukram saukhat thorang nupi khutpu Sadokpam Lamjing Seba Meira Paibi Sayang Konthojam Makha Laikai Lukram Lairak Awang Women Welfare Association Sangai Pro Apunba Nupi Lup Amadi Gari Awang Women Development Center gi masing yamlab nupi singna sinduna Lukram Community Hall the Phamkiba Wakat Mifam aduga mari lainana Sagolban Lukram Direct gi Lamjing Meira Kunai Lup ki member Kaithelakpam Arunana Arambai Tengol si criminal natragana terrorist manate makoidi mamalibak mapurpu kuki narco terrorist ngi khutagi kanana bakul ngakpu oina tholakibani adubu India lengak na makoi bu lana uduna eti gi mathakta case kaya pansinduna phaba punba toba si mama oibi singna yaning de haiki etina leibak ki awana tarba singda tholaktuna chauna mating pangki mama leibak pu kanaba tholaklibai khoi gi sa sing maru oina naha sing asi thi duna phagalakpagi thawong asina maram oraga kadom da sat kadoribano haibusi asobu wahang amu oire lamdam asida leiriba Meira Paibi ima singna pamlibadi phakhiba eti gi sa sing thadokpa maram sadana case kaya pansinduna phaba punbagi thabak asi tokpa lamdam asigi mama oibi sing ingtapna amuktang leiba phanghanbiu haina makhata na fongdorukli Hauji youth singina anova generation lakadab singina kadom danu mai kai lep kadorib se khanpham khangdreba masida akoigi Indian government na khatangdadi mieng changhaningi Arambai Tengol gi isa sing phagi singse thadopirau aduga nauna haujiksu coming operation chattana phagadawi kwati dana angang singse tumbam sabang khangdana Meira Paibi ima singna ahing yarektana tawriba se masi amuktadi topiyo akoi bu shanti oina laihanbiu Maraksda break malomino se Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwai gi maru riba liver gi damukta di kari section thorang lo biri. Novo Camp Health Care gi original Lipsa 5G na adom gi liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novo Camp Healthcare na sajaba original Lipsep 5G ahum lawbada coffee cup ama free da hapchari. Break itung da makha tarak paw pizari Manipur Sanura Laishamlu Bisnupur District na Malem gi kaitharakli ba ainga gi khalda kharadang warabasu mateng wanana ba wakhalon galonana Save Life Go Green haiba thim da ngasi Community Health Center Moirang gi campus ta uhai panba uchara kaya thakre Machal gi convener Moirang them Puspa Sanuna lusingba Moirang kaithal dagi CAC Moirang fauba Passenger service tawriba e-rickshaw owner amadi driver singa kusamna duna sathakiba tree plantation aduda CAC gi campus ke koibada uchara kunthra rom thaki Pangthokiba tree plantation asiga mari lainana masal gi co-convener Thokchom Rajeshwarina Manipur mirol kharagi mamangda moderate climate web state amani Lairei paka sangdamnaramba state asi ngasidi saraga mi siba yana saba inglabasu mi siba yana ingbagi pibamda oirakliba sidagi kharadang warabasu kannana ba wakhalonda state asigi ainga sa si adungai gi climate aduda leihanbada mating oinaba tree plantation asi pangthokpani makhata na sungamliba makai tree plantation asi pangthoknana ba pandam thamli haiki
ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯁꯥꯐꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯎ ꯆꯥꯔꯥ ꯑꯁꯤ ꯊꯥꯖꯕꯅꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Kanglaipak Minority Welfare Organization Sinduna Kanglaipak Minority Welfare Organization gi Tara Shubha Foundation Day Ahomlak Shubha Linthoinganbi Kanglai Chanura Award Lanthopagi Thoram ngasi Manipur Press Club ta pangthokre Thoram adu mari lenana apunbagi saktam kaibe yaroi amadi Kanglai Chanura singna aphaba mama oibiduna aphaba iramdam semlasi haiba topic ta tongan tongan ba mioi kayana wangang ki Thoram adu da nupi singda Linthoinganbi Kanglai Chanura Award piduna ikai khumna bu utki KMWO के एडवाइजर TS मनिहारना अपुनब मणिपुर के सक्तम कायबे यारोय लेमिनरिबा येलहोमी पुनमक पुनन लेमिनादुना हिमालयबाग मणिपुर कन्मिनसी हाइब थीमदा ऑर्गेनाइजेशन असि लिंखटखिबनी इंडिया लेंगाकना इखोयदा उटनाय दिबसिंग असि अपुनबगे सक्तमना कंद्रबदी येलहो प्रूफ सिंग नोमदी सोयदना मणिपुरदगी मोटखिगनी हाइखि पुनसलकांदा अखोगी खोंबम से चेना लेप्तब तारगदी हाइरिबा इंडिजिनस पीपल लैसे अखोगी खुनाय से अथुबा मतमदा मुटखरने हाइबगी अकीबदु लेबना मरम ओरकांदा असिगे असिगुनलब 10th फाउंडेशन डे असिगा मरी लेनना लेबाक मियामदा मणिपुर के इंडिजिनस पीपल जिंगदा कोइ पुन्ना लेमिनरकांदा अपुनबा लिंजन सागत मिनरजी हाइबा वफम दुमा आई थमजके Thinguzam Munindro Singh alias Imo Lukok madi mahaki imung manungna sinduna nomagi oiba lemna laing bagi thoramama pangthokre Basikongi Sin Suba Sanglen da pangthokpa lemna laing bagi thoramatuda Basikong GP gi hanagi member Ningombam Okenna handak thokiba ising ichauna maram oiduna miyamna ana laingi awaba mayoknaba madi Basikong PAC ising thumjin khibadagi laing bagi khudong chaba phangdana leibasida health camp ama pangthokpa si yamna afaba khongthangni haiki asiguma health camp si makhata na shu pangthoklabadi miyamda kanaba kaya pigani haidi sigumba thoram se makhata na chathabinaba lekai sigi ahal moina aina nolumna nishingjari Health Club Mayai Lambi gi Kuntramari Suba Mapu Kumun Thoromgal Wenana Ahal Oiraba Oirabi Kanalai Jadraba Singh Yauna Mioi Kuntaret Romda Pension Yen Thoktuna Ikai Kumnabu Utkre Pisak Masa Vidya Mandir Chabung Company Mayang Impal da Pangthokpa Thoramaduda Health Club ke advisor Thodam Okenna Mating asi Kanalai Jadraba Singh na Aruba Anaye Gyaurokpada Selgi amadi Pangal gi Mating Pangba Lairik Tamling Balairaba Mahiroi Singh na Lemna Lairik Tamhanba Yauna Tungan ba Thabak Thoram Singh Chathabada Pandam Thamli Haiki Pension pibagi thoram silisangani tarani pandagi horaga Health Club ki wakalon manaba Mayai Lambi da leiba mioi singna chatharakpani Father's Day gi thoram ngasi Tamenglong District ki tongan ba church sing da pangthokre mapa oiba sing buning sing ba mosung ikai kumna ba utpu oina mapa sing da kudul tamki Jelerong Baptist Church na sinduna Father's Day thoram pangthokhi numena siga mari lenana MLA Janghemlung Panmaina Miyamda Yaipa Paujal Pirakli None District Su International Father's Day Thoram Pangthokre Church Khudingmakta Akanaba Church Service Ayukta Pangthokki Mapawa Bisingda Kudul Tamki Kuntaruk Subuwaina Eco Network Manipur na sangsilakpa Go Green Go Clean campaign gi sarukamuwaina plastic madi atai waste sing loishanana bhonabada self help group na asoba thodang lauri self help group sing na punsilaga semba village level federation BLF ahumna saruk yaduna Hairok Part 2 Thoksom Laikai da leiba Eco Network Manipur gi plastic waste collection center dagi plastic waste recycle tonanaba Asok Traders da khusinabaga mari lenana Ikop ningtho BLF ki kadar Thoksom Jiteswari na Fongdurukpada Laishemba BLF Hairok Part 3 Chakwat Thorang BLF Hairok Part 2 amadi Ikop ningtho BLF ahum masina punsilaga Eco Network na sathariba plastic pollution hanthana ba campaign si self help group singna asoba thodang lauraga mafam da leirak khulakta chaithoktuna leiribu sing si khomgatuna shell oina onthokpani Plastic mai thaba madi mafam sadana langthokliba chaithokliba sing asigi mayokta Eco Network na sangchiliba khongjang asi self help group singna mating pangboina khomjilaga sel onthoktuna campaign asi mating pangbani plastic chaihanduna arembada manghalaroi si sel onthokpa yarabanina miyam punna wakhal taminarasi haiki Tripura Board of Secondary Education TBSE 2025 na loba
क्लास 10 एग्जामिनेशन दा चाही 93 की मतुंगदा मैतै मिसाना 10 सुबा पोजीशन चनबा ngamle hairi लिसिंग ani kunmanga gi माध्यमिक मैट्रिक ता टॉप 10 gi manungda विद्यार्थी मैतै खुंदगी लांगोंजम निंगोल बिथीना निपान सुबा पोजीशन लौखी महाकना मार्क चमंगा की मनुंगदा मार्क चामरी मरीफुनिथोई चादा मरफुद्रा तरुक दशमिक मरी फंकी महाक सिपाही जोला डिस्ट्रिक्ट की PM श्री विद्यार्थी हायर सेकेंडरी स्कूल दगी पास तौरपनी हौजिक अगरतला की कामिनी कुमार सेकेंडरी स्कूल दा साइंस लौदुना तमली माकी अपोकपगी मिंगना लांगोंजम विकास अमदी अपोकपिना निंथौजम निंगोल राधारानी कौई पनबयाबदी 1973 TBS की मखादा अहानबा माध्यमिक परीक्षा दा KSS प्रशांत कुमार ना निपान सुबा पोजीशन ताकिबनी मथंग 1974 कमलपुर हलाहाली की लैफ्राकपम निंगोल स्वापना ना 3 सुबा पोजीशन लौखिबनी हाइरी खोरीरोल सादोकलुब वांगजंग की 95 लाख सुबा मपोक नुमित थोरम ngasi खोरीरोल संगलेन वांगजंग पांगथोखरे लोनना लुब असना चाही की ओइना फोंगबा खोरीरोल की सेफोंग इथिल फोंगबग लोनना लुब असना पीबा तोंगान तोंगान बो खोरीरोल की मनासिंग लांथोकपना मपुंग ओइबा थोरम ओइखि वरोड सनसमना चेफोंग अदुगी एडिटर वरी थोरमदुदा मणिपुरी साहित्य परिषद थौबाल डिस्ट्रिक्ट की प्रेसिडेंट मोरांगथेम राजेंद्र खोरीरोल सादोकलुब वांगजिंग की प्रेसिडेंट तोंगब्रम बाबूलाल इंस्टीट्यूट ऑफ रूरल एजुकेशन वांगजिंग की प्रिंसिपल नारेंगबम डॉक्टर राजीव कुमार अमसुंग सोशल एक्टिविस्ट ngangbam कुंजबती लेमना अथोइबा मिथुंग ओइखि खोरीरोल बु पामजबा अईबी कया सुथोरमदुदा सरुक याखि वर्ल्ड मीडिया ऑर्गेनाइजेशन हेडक्वार्टर की मीटिंग मखादा WMO women wing अमसुंग तोंगान तोंगानबा मसालोइसंग सिंगी नुपी सिंगी ओइना नोमगी ओइबा अवेयरनेस कम फूड प्रोसेसिंग ट्रेनिंग की थोरममा कॉलेज ऑफ फूड टेक्नोलॉजी लंफेल पाट पांगथोखरे थोरमदुदा कॉलेज ऑफ फूड टेक्नोलॉजी CAU की दिन NG बोयाम सिंह अमसुंग WMO हेडक्वार्टर की प्रेसिडेंट आरामबम नुंगलेन लुवांग मरुओइबा मियोइसिंग ओइखि मतौ करमना फूड प्रोसेसिंग तौगदगे अमसुंग मसिना करी करी द कानब पीगदगे हैबगी मतंगदा सरुक याखिबा मियोइसिंगदा कॉलेज ऑफ फूड टेक्नोलॉजी के एक्सपर्ट्स सिंगना ताकपी तंबिखि असिगुंबा फूड प्रोसेसिंग की ट्रेनिंग प्रोग्राम असि लेकाई लेकाई स्कूल कॉलेज न सिंगबसिंगदा पांगथोकनिंगलबदी WMO हेडक्वार्टर दा पाउ फोबिरकपा यागनी हाइना फोंदोरकली M Babu Charitable Trust ने स्पॉन्सर तौरगा महिरोई योखतलुप मयोल न सिनबा मेरिटोरियस अवार्ड फंक्शन ऑफ मेरिटोरियस स्टूडेंट्स ऑफ हाइंगांग केंद्र इन SSLC कोशम एंड CBS एग्जामिनेशंस हदक चही 2015 की ओइना कोंथा हलुप अवांग लेकाई कम्युनिटी हॉल दा महिरोई चामकुंदा अवार्ड पीदुना पांगथोखरे मेरिटोरियस अवार्ड येंथोपगी थौरमदुदा हंदक कोसेम की आर्ट्स स्ट्रीम द 5 सुबा पोजीशन तारखरबा ब्रानी पेबम 5 सुबा पोजीशन तारखी बि लिंथोइंगम्बी लैतान थेम अमदी कोसेम की कॉमर्स स्ट्रीम के 3 सुबा पोजीशन तारखरबा देविया मयेंगबम द अवार्ड खुसिनदुना पुनिंग थोगतखि मयोल की प्रेसिडेंट वाई गुलाम जातना हौजिकी मतमसी यामना कॉम्पिटिटिव ओइरे अदुबु लाइरिक लाइसु हैबा मतिक चाबा मियोय अममम ओइरकपगी फिबम फंगनबा मकोइदा पौताक पीरगा अफबा लंबीदा चटननबा होनबा यामना पामजरुबा अमदी हौजिक ओइरकलिबा फिबम असिदा लाइरिक तंबा खक्ता यारक्तबा लाइसु खंगबसु मथौ तारकले हाइखि प्रोफेसर KS राजन सिंहना लाइरिक तंबदा फतबा सब्जेक्ट हाइबा अमा लेते पामजना तमलबदी अफबा लंबीदा सत्तुना सब्जेक्ट अदुदा मतिक चाबा अफबा मियोय अमा सोइदना ओइगनी हाइखि केत्रमयुम बिरबल सिंहना होनबा बुलेप्त्रबदी निंगहनबा तौद्रबदी निंगलिबा तौनिंगलिबा थबक अदु सोइदना माइ पाकनी हाइना फोंदोकनखि सिचुएशन नहारों इचा इसूबुंजना फिल्म मैम लाइक तब खतना ओरक्ट्रे लाइसु खंगुसी डिस्ट्रिक्ट लाइब्रेरी कम यूथ सेंटर थोपम कोलिब मफम सिंगदगी तोंगान तोंगानबा लम सिंगदा थोदोक हेंदोकना माइ पाकलबा माइरोइ सिंग अहल वरब सिंग मसुंग सानरोइ सिंगबु ओक्तुना पुकनिंग थोगतपगी 33 सुबा अवार्ड लान थोपगी थोरम यूथ सेंटर की संगलेन पांगथोखरे अवार्ड यन थोपगी थोरम अदुदा हंदक हाइदोखिबा CBSE बोसेम अमसुंग काउंसिल ऑफ हायर सेकेंडरी एजुकेशन मणिपुर न लोब एग्जामिनेशन सिंगदा थोदोक हेंदोकना मसक थोकना माइ पाकलबा क्लास 10 की माहिरोइ पुन नेपु मरी क्लास 12 की
Mahiroi Kunmathoi, PhD Award Fanglaba Assistant Professor Ani Amasung Associate Professor Ama National Gi Thakta Saruk Yaruraba Sanaroi Ani Amadi Senior Citizen Ahumda Shawl Citation Trophy Memento Amasung Sel Gimana Sing Pidunai Kai Kumna Botki MLA Surja Kumar na Handak Tokiba plane Kaibaki Todogaduda Iramda Manipur Dagi Nupi Masani Laikidaba Sida Social Media na Chingbasinda Miam na Fongduk Narkliwa Famasina Manipurda Amuk Hana Tangdu Laitaba Hanjalapu Weresanu Haiki Manipurda COVID-19 Matamdagi Horaga Todok Watok Singda Todok Watok Sing Namaram Weraga Miam Amadi Mahiru Singda Awaba Kudongcha the Bakaya Mayok Naduna Lakli Maruena Mahiru Singda Lyric Tamba Pangdabagi Mang Kriba Matam Masi Menkadanaba Lekai Lekai Club Organization Sing Masung Miamna Angamanga Mateng Pangna Duna Honaminasi Haiki mayamna nungaitaba accident ama thokibasida Manipur dagi thawai kathokraba thawalagi chanbi musu yawi kevin pruda jingi challam su yawi makoi thawai kathokriba thawai adana Manipur se mutang tangdu laitaba santi hanjalakuna Manipur gi khatra mayam gi sena leiwi yaroi da mang kriba matam Manipur gi future yenaga Manipur se santi amuk hana hanjalapa Youth Development Organization ki kuntra mangalak suba annual prize distribution amasung YDO Meritorious Scholarship Award 2025 kusinabagi thoram pangthokre Youth Development Organization kongba makha nandai bam laikai nasanduna lining tho moriba community hall pangthokpa kuntra mangarak suba annual prize distribution amasung YDO Meritorious Scholarship Award listing ni kun manga kusinabagi thoramda Youth Development Organization kongba makha nandai bam laikai na konba mafam singdagi Anak haitu kiba bosam na loba class 10 da mai pala kiba singda Mahiroi Kunmathoi amasung CBSE ki class 10 da mai pala klaba Mahiroi Taruk bosam na loba class 12 ki examination da mai pala singdagi Mahiroi Taratret amasung CBSE na loba exam dagi mai pala kiba Mahiroi Manga punna Mahiroi Niputareta certificate amasung sel gi mana piduna puning thogot ki Thoramadu wangang kibasingna mai paklaba Mahiroi singna mai paklakpada nungai phongdokpaga loinana tungdasu mai pakpa misak oiba ngamnanaba yaifa mangol pike Mahiroi singna lairik haiba khaknatana laisusu khangna chalabadi mai pakpa misak ama oiba ngamgani hainasu phongdokna ke Ngasi District Legal Services Authority Bisnupur Madi Youth Welfare Organization Bisnupur na khusam naduna YWO Bisnupur ki office building da observation of World Elder Abuse Awareness Day ki thoram pangthokre thoram asida LDTS Hemchandra Maitei advocate member CWC Bisnupur amasung Social Welfare Office Bisnupur ki TS Shumolata Chanu, Special Educator or Basing Resource Person when a Wanganki. Haukiba June Tarani Thoida Gujarat ke Ahmedabad Thokiba Air India gi plan Boeing 787-8 Kaibagi Thokdokta Yaukrabi Kongrailat Pam Nganthoi Sharma gi mafamda Singzamai Wangma Pebia Pandit Laikai gi Miamna Candlelight Visual Pangthok to Naikai Kumna Budkre. Panbayabadi Thobala Wang Laikai the Kongrailat Pam Nganthoi Sharma Singzamai Wangma Pebia Pandit Laikai the Leba Maki Marimatagi Yum the Laiduna Impalda Mahitamla Kibagalwena Laikai Sing Mioi Kayaga Tona Tinaram Kibini Pebia Pandit Laikai Youth Development Organization Amasung Youth Foundation Pebia Pandit Laikai na Puna Sinduna Pangto Patoramaduda Laikai Miam Mahiroi Singh Club Members Singh na Minute Anitumina Leptuna Awaba Fongdo Ki Laikai Asigi Laikai Asiga Laikidrabi Nganthoi Galainaramba Nungsinabagi Mari Utpa Bannersu Candlelight Visual Aduda Sizina Ki London Tamna Paigadaba Air India gi flight ama crash toba duda Laikidrabi Manipurdagi Isanani Nganthoi Sharma Kongrai Lat Pamamadi Lamnun Them Sanction Laikidabada Thobala Punbulup Tal Nasu Awaba Madi Nungaitaba Pungdopagi Thorama Mangasi Thobala Sobada Leiba Tal Gisanglen the Pangthokre Thoramaduda Talge advisor Madi Thomi Singh minute Anitumin Leptuna Laikidrabagi Thawai na Mapugi Laikolda Ing na Chigna Lairuna ba Thongizaki Loinana Imung Manungi Awabadasu Sarugyaki Ahmedabad ki airport gi London tamna sananaba paikhatpada laibak thibadagi mioi kya punsi mangki baduda yaukraba Manipuri ningol ani gi mafam dai kai khumnaba utuna awaba phongdokre
People for Animals Manipur, Social Reformation Union Thobal amadi Social Service and Welfare Association Thobal na khusamnaduna pangthokpa awaba phongba aduda Fancier Higher Secondary School Thobal, Vision Creative School of Science Thobal, Rent Thobal Wangmataba, Shorok Makha, Nimaishan amadi Kainia High School gi mahiroi sing yauki. Air India ki cabin crew Lamnun Them Singshan na laikhidabaga iroinana Fathers Day na lakpada Kangpokpida leiba mapaw oiriba singna awaba phongdok minakre. Gujarat ki Ahmedabad ta London da satkiba Air India ki flight laibak thiba thokdok amada kaikhiba aduda cabin crew oina yaukhiba Kangpokpida gi Lamnun Them Singshan laikhidabada Kangpokpi Town Committee gi mapaw oiba members singna mahakpu ningsingduna laikhidrabagi yumda laktuna punna awaba phongdok minakhi. Ngambom Bang Ward number 8 liba yumda pangthok minakiba thoramatuda Kangpopi Women Welfare Organization, the Kangpopi Youth Union, Kangpopi Town Churches Fellowship su saruk yaminaduna awaba phongdokpagi thoramadu pangthok minakhi hairi. Azuk sanabagi paw akhoi senior sports journalist Boyai Ningthojamdagi lobise. ngasi ayo khangogduna sukhiba nong na maram oiduna Manipur Cricket Association MNC na sinduna Manipur gi tongan mafam mari khudaiba lampak tauthong moijing public ground Thobal Larinjam public ground amadi public ground khangabuk cherapur sathariba manga suba MNC luwang popati 20 trophy khudaiba lampak tauthong natana mafam ahumda sanaba yadabadagi yeithokre ngasi khudaiba lampak ta over 20 da sanakadaba match asi nong chingi phibam phattabadagi over Nipan da hantaraga sanaki bam match da CDCC Sagol Bal Salam Lekaina SCCC Singjamai Thongam Lekaibu wicket Nipal da maitiba pikre match asida CDCC Sagol Bal Salam Lekaina tos ngamduna fielding khanki ahanba betting taukiba SCCC Singjamai Thongam Lekaina over Nipal da wicket taruk turaga run humpu lauki masiki pakhomda anisuba betting taukiba CDCC Sagol Bal Salam Lekaina over taruka ball amada wicket ani khak turaga apiba target adu yauduna match asi mai pakhibane match asida CDCC Sagol Bal Salam Lekai gi sanaroi ke Monisna ball konithoi da out waidana run nifu taruk lauduna man of the match takhi Amaromda state asidagi masak naraba cricket masanagi sanaroi kaya puthoknabagi pandamda Manipur Cricket Association na tongan ba coaching camp kaya pangthokpagi saruk amoina ngasidagi association asina sinduna Model Higher Secondary School amadi Oriental College ground da nupi cricket sanaroi tara yauna nupa sanaroi kuntha taru punna sanaroi nifu taru saruk yaduna Men's Under 16 Pre-Season Camp Hokre Pangthok kadoriba camp asida saruk yagadoriba sanari sing asida masana asigi haithoi singthoreba coach na basic knowledge amadi fundamental skills sing mamutana tambi takpigani Pangthok kadoriba camp asina sanari singda kadai phauba kanaba piba ngamgani habigi matangda Manipur Cricket Association MNC gi treasurer Songtham Nisikandana network asiga akhanana unabada phongtorakibada jaga hum ide khoina weather khoi nong subna man moraga khoi de thok chagre hajusi sanai se khoi kudai bandani khoina sichu over nipan haitare buga kathajaraga me hasi khoi makha sa tabani amang December da hamboina winter camp Manipur gi maham tare nipan da pantho chagre gi makha ta poina si khoi MNC gi lakadu season gi haijaba tare under 16 pre-season camp ama khoi Oriental College ground da chare masina khoi handak BCI na December da khoi pangthok da ba elite tournament da khoi gi pamsa sing asigi performance hena phajana ba khoi coach taruk khoina haya tawjaraga khoi MNC go coach taruk si siznaraga hoje khoi ngasi player 70 khoi hamagi na khanga charaga Oriental College ground da khoi ngasi habdok chakre club tagi khoi mawangi tawgi ba MNC gi tournament gi basis tagi semin haga du ke lawgi ba ra lawgi ba ando khoi committee sinajaraga committee na club amam dagi mi mari manga selection tawjaraga khoi punna player 70 che khoi ko chabani Anishuba Premier League ki ngasi sanakhiba match singda FC Rengdai None amadi Southern Sporting Union SASU singjamai mai pakre Sheikh Babumbacha Memorial Trust ni sponsor toraga All Manipur Football Association gi meng makhada mamang tha gi April gi tang 29 gi team 35 grubani thongna khairutuna
lamrong thongkong da leiba artificial tap ground da chathariba ani suba premier league matam sangna sanaba lep durba matungda ngasi dagi ground asida sanaba hokre ngasi sanakhiba ahanba match da FC rengdai nonena angtha FC bu gol taret amada maithiba pikhibane FC rengdai gi mai pakhibi gol singadu gip kamaina match ki kuntare subamadi marifu manga suba minute gol ani S Sagarna Merski Tarataruk Subamadi Nipunitoi Subaminita gol ani Sanki Atopa gol ani Aduna Gailanong gol maina Merski Ahan Bahapki Ahapa minute ahumamadi Ganinga Malang maina Merski Humdoi Subaminita Sanki Bane Angtha FC gi amatangaraba gol Aduna E Yohenbana Merski Tara Subaminita Sanki Ani Suba Merski Sanakibada Southern Sporting Union SSU Singjamaina Aba Khetri Gaubu gol manga anida Maitiba Pikre Southern Sporting Union SSU Singjamaigi mai pakibigi gol singadu El Rosan na Merski kunthara taruk subamadi nipu mari suba minita gol ani Y Zoe Sandrana Merski Nipal subamadi humputra manga suba minita gol ani sanki atopa gol aduna MD Soib na Merski maripu Nipal suba minita sanki bane match asida maiti khiba aba khetri gaugi gol ani aduna MD Arwas Khan na Merski humputra ni toi subamadi MD Soil Khan na Merski maripu suba minita sanki All Manipur Football Association gi meng makhada mamang tha gi tang mari dagi nupi gi football team tarungna saruk yaduna sai ground tagel da sanaba haukiba taramanga suba ampha senior women's football league ki ngasi lamnong thongkong da leiba artificial tap ground da akanba nong marakta sanakhiba match da Manipur Police Sports Club amadi YWC Thambal Kong goal amamam chanaduna draw sakre Manipur Police Sports Club ki goal adu O Olivia Sanuna match ki yankhai manga suba minute sanki YWC Thambal Kongi gol aduna S Albana Merski taruk suba minita sankibane Makhatar ko sanabagi pauda Tentha Khongbal Welfare Association takwa senduna team nifuna group nipan thungna khaidok multiplex playground Tentha da haukiba sahi lisangani kulhumdoi gi April 13 gi haukiba takwa trophy lisangani kulhumdoi leiba ki rang number moiduna yeithok lakiba du haukiba April 15 dagi amuk sanaba hokibagi matung tournament asigi ngasi sanakiba final match ta Wangoi FC na mai paktuna winner oikre sanakiba final match adu da maike animak na piba matamgi manungda goal ama fawba chanaba ngamdabadagi penalty shootout tawki madudasu team manimakna goal mapan chanaduna thoinaba ngamdabadagi toss tawbada Wangoi FC na thoikibani loinana tournament asigi mapu oiba ngamkibani tournament asigi ngasi loishinbagi thoramda Inner Manipur Parliamentary Constituency gi MP Dr. Angomcha Bimola Koijam na thoiba mitung Kundrakpam Assembly Constituency gi MLA TS Lokeshwar na thoramapu duga Khangabo Assembly Constituency gi MLA Okram Surya Kumar Hanagi Minister Singh Dr. Moirangthem Nara Moirangthem Hemanta Madi Manipur State Sumang Lila Council gi Advisor Luangthem Tarpon Singh na akanaba mithunglen Singh waiki Winner team Wangoi FC da seloina lupa lakh ama makhai galona na trophy runners up taraba team Sajing FC da seloina lupa lakh ama galona na trophy yauna tongan bamana mathum sing yenthoki District Football Association Moirang Nasinba 5th Kaisham Babu Memorial Senior Division Football League lisangani kunmari kunmangagi winner Kumol amadi Kumari Football Club KNK FC no oikre mamang thagi tang tarama thuidagi Moirang Multipurpose Higher Secondary School ground da punna team tarukna saruk yaduna satharakpa 5th Kaisham Babu Memorial Senior Division Football League lisangani kunmari kunmangagi ngasa sanakiba Elsa Naran Sainamadi KNK FC ni ki match da KNK FC na apiba matamgi manungda goal ahum sino da maithiba piduna chatharakiba tournament asigi winner oikibani leikidraba Kaisham Babu gi imung manungna sponsor tawduna pangthokpa tournament sigi closing function gi thoramda former minister MLA Bistupur AC Govindas Konthaujam Moirang AC gi MLA T Santi amadi KNK Foundation Kaibul gi chairman Uttam Kumar Ningthaujam na sharuk yakhi winner oikraba KNK FC amadi runners up takraba Alsa Naran Senada trophy ga loinana cash prize piduna pungning thawatki Ilangkhang Pokpi Playground da Dev Youth Association Ilangkhang Pokpi na sindona tha sigi tang 12 dagi tathariba Let El Sana Elias
Ingam Memorial Trophy 9-man A-side Open Football Tournament ki ngasi humni sanba numit ki ahanba match ta Tiger FC na Tinbi FC bu goal 8 anida ani suba match ta MM-FC Kakching na Rising Star FC elang khangpopi bu goal ani sinoda maithi ba pikre. Multipurpose Club Hiang Thang na sinduna Hiang Thang Kangjai bungda tim 19 na sarugya dunu sathariba first state level 9-man A-side Village Open Football Tournament ki ngasi sanakiba third place ta ID Football Academy Sanjenbam na Drosha Haingangbu goal ani mad maichi ba piduna third cup ki mapu oikre. Laglaba tang kunithoi da tournament asigi final match sanagani. Aujik loisilakpada maru oiba paw amuka hana pizari. Leitan Pukpi gi Sadu Tampak Lokonda Maitain na Lokoi Bahurpada Yamlaba Kukisin Kumtarakuna Nung Madi Nauri Kaptuna Landara Kre. BJP Manipur State ki Wangangloi Lamzathang Haukipna Su Agreement Sana Handanaba Prime Minister Madi Union Home Minister da Ai Bacherol Piduna Takshin Kre. Manipur thokliba pamdaba irang sigidamak aikhoi gi thodang chapsana loba tangai fadi haina MP Bimol na haikre. Amasung the Great June Uprising Day gi thorom pangthok nana balup kayana ngasidagi sem sabagi thabak paikhat pa hokre. Masigaloina na ngasigi onadi ISTV News matang sida tension jari mideng tabiriba punamakpu amka hana kurum jari.